Manipur ke Apunbagi Saktam Ngakpada ruling amasung Oppostition Da Leiriba Mla Amadi Minister Singi Achouba Thoudang Lei haina Taragi Cheishu ki Chairman Khaidem Mani na phongdorakli wafamasi Jawaharlal Nehru Manipur Dance Academy da pangthokpa Taragi Cheishu na bolum ahum thokna puthokpa Manipur Papers haina mingthonba larik ama phongbagi thauramda mahakna phongdokhibane Taragi Cheishu na sinduna pangthokpa larik phongbagi thauramatuda Manipur Papers haina mingthonba larik asi phongnaba hotnabada Achouba Thoudang Lei masak naiba miyoi singda lengyan khudol tamduna ikai khumna boitke larik ado malemki maming leiraba filmmaker Aribam Sharma Padmasrina phongdokhibaga loinana Taragi Cheishu gi honorary treasurer Thangzam Brozena larik masak takhi thoramaduga mari leinana Taragi Cheishu gi chairman Khaidem Mani na hai ngasi phongliba larik ase Taragi Cheishu gi thomi singna tasin khomjilaga Manipur da thokhiba amadi hauzik thokliba issue ga mari leinana Manipur gi puwari da yumpham oiraga puthokpa larik amane larik asida Manipur gi yamna maru oiba document chama chani gi mathakta yauri larik asi mahairoi haurakliba nahasing amade kanagumba Manipur gi maramda research tongninba singda chauna mateng pangani khalle Taragi Cheishu hairiba lup asi tongan ba lamda thoidok hendokna maming leiraba lamda masigi saknairaba miyoi chama henbana punsilaga sembane lup asi ahanbada mitai furuki oina semnabasu matung tarakpadadi Manipur pumbagi oirakadaba lup amane maramde Manipur da khundariba tongan ba furup kuntra manga ase maitai furup na luchinglaga furup sing ase punna nungse chanana hingminnaba haiba wakhal lon asida yumpham oiraga unity is strength haiba motto asigi makhada lob ase semkhibane lob aside tongan ba filda leiriba intellectual kayana kokchungsin naraga miyam amade civil society organization singda makhoigi wakhal lon phongdokpaga loinana discussion da makhoigi oiba wafam thamba khaktane Manipur ke hauzik oiriba tangdu leita daba fibam ase matau karamna hanagi fibam da purakadagi haibagi matang da so lup asina kupna khanari kuki narco terrorist sing na chatharakli ba ga henba thawong sing asida Government of India amade Manipur lengak na tumina yengtuna leifam thokte irang ase loishinana ba tongan ba maikai dagi miyam punna junction minase haina lauriba se thabakta onthokpa matam oire wapam ase Tabakta onthok nabagidamak Manipur ki Chief Minister na Chairman aduga Opposition Leader na ngamthang oiba political party Singi coordinating body ama sembatangai fade loinana CSO sing nasu common minimum program amagi makada center lengakta takshin naba hotnaba chungane hainasu Khaidem Mani na makatana phongdoke political party ma'am government paidaba assembly da kaba khadaba mayam do front tam semaga chief minister na chingbna chairman ohelaga opposition leader na ngamthang ohelaga adugumba semba yamagi pot ama coordinating committee coordinating body ama sembiu aduga civil society mayam su common minimum program ami makhada central government da taksil lobna ba adugumba program khargi makhada punna thabuk changchin menabigi matau tai haibasida akoi tarai suna asa tawi natadana akoi machen hapna ba tunna ba mana kable e adu dai ju kap kani haibasidang hakki ona torbasu tung koibigi pibam dadi akoi gi rajniti gi luching basing sarkar pairi basing adugumba MLA ori basing asiga achouba role sa masi yam darkar ni